Puno book room jari. Recently, US government na yamna maruoiba report ama release tawakre. Hariba report asi US ki military na yam kupna analyze tawroba nainaraba matungda semba dugumba report amani. Maduda yamna maexeng na iri. Madudi Pakistan makhoigi nuclear weapons singbu upgrade tawri. China gi mateng na haidana. Masigi matangda tongan ba newspaper kaya amadasu article kaya ama phonaragli. Pakistani matangda US ki report asida asumna iri. Pakistan na India bu yamna haksina lawi ki khwaidigi chawba adversary yeknabani haina masi handaki operation sindurgi matungdagi amuke hena serious oirakli haina aduna India dagi kanbiba ngamba makhoigi amata ngairaba khulai haragadi nuclear weapon asini aduna masibu upgrade tawba hena advance oina bahonaba pamgani haina hariba report asida yamna maroiba wafam kaya amasu yauri India gi oina hauziki matam asida khwaidigi chawba threat haidi khudong tiningai si karino loinana atai world gi oina US ta kari threat oirakpa yaba lei haibana chingba wafam kaya amasu yauri US na thadorokliba makhoigi report asigi maming 2025 worldwide threat assessment kawi masida US ki matungina worldwide asida kari karamba khwaidigi chawba threat adi khudong thininga oirakpa yaba loinana in future conflict torokpa taragadi kadai da thorokpa yaba haibana chingba kaya ama yauri masi laktringeda India gi maikeidagi operation sindur gi matangda open sources intelligence OSINT masigi finding matungina phongakpa report ama hana yengminasi handaki operation aduda Pakistan Air Force ki maikaida heavy losses oiki hari masiga mari leinaba reliable source ki proof kaloinana hauji screen da uriba table asida leire madugi details sing adu fighter jet ta F-16 mari amangata thon ki hari masi India na sathakhiba air base attack adudani hari electronic warfare aircraft ama refueling aircraft tanker ama loinana tongan ba missiles drone kya su yauri masigi apunba estimate asi around 500 million heli adu masi Pakistan na kaidonungda accept tawrakloi hainasu expert singna phongdoragli maramdi masi makhoigi yamna chawba mingchathiba ma oigadaba maramna loinana US ki report adugi matung ina yam clear oina yauri Pakistan na India bu makhoigi existential threat ama oina lawi aduna makhoigi military bu modernize tawnaba honari haina masida battlefield nuclear weapons sing develop tawba haidi enemy gi frontline troops sing da sinaba yaba nuclear weapons sing semgatpa modernization of nuclear arsenals loinana nuclear materials amadi command and control center gi security maintain tawba haiba mayamasi China na economically amadi militarily mateng pangduna tawgadawri haibasini aduga maromda India gi oina biggest adversary or enemy asi Pakistan nate masi China ni haina lawi haina suyawri loinana US ki matungina Pakistan amadi India gi marakta full scale war di pangna thokloi small conflict kum banatana loinana makhoi gi report asida Pakistan India gi mang tahan khibana tragana fighter jet na chingba kaptha ki haibana chingbagi karigumba report amata yaudri aduna China gi matengna Pakistan makhoigi nuclear upgrade asi tasengna tawba taragadi China India gi mathakta achauba problem ama create tawrakli masi anti India gi biggest move amani sida sunatri mayamna su tabiram lagane na khanjai China gi 5th generation fighter jet J-35-A hojik Pakistan da August Faobada ahan bagi oina 30 aircraft deliver tawgadori habagi paw loinana sahi ani gi manungda total 40 aircraft lawgani habana chingba adusu 50% offer loinana masi Chinese official sing nasu phongdorokpa thengnari aduna hangba yabo hangsi Pakistan gumba chaningai thangningai fawba leitraba World Bank IMF gumba organization singdagi ni duna hingliba laiba asida China na karigino matam chuppada Pakistan bu asuk yamna support tawriba pura yokpagi fibam ne hojik moina tawribasi masigi oiba yaba maramsi naina duna yengsi masi laktringaida 5th generation aircraft mama operate tawba habasi araiba nate sel asuki matik sangani maintenance tawada aduna average oina leibak amada sigumba anauba technology ama sinna bahuba matamda yamdrabada chahi anirom changi hairi madugi training tawba high tech avionics system singbu mamutana khangnaba honaba maintenance facility ke ama build up tawba semgat sagat pada aduna pakna hekta yagadaba budi nate adubu China na Pakistan da masi piba haibasimadi soira roi haina khali thengba nganbaduna wafam ama oikraga China gi matungina handaki operation sindur da Pakistan Air Force ki matik magunda makoi pele duna hariba anova 5th generation aircraft asi makoi da offer tawbuni su hairi China gi plan asi atai nate
India ga Pakistan ga laiba ani asi matam chupada ungkhatna duna lehanba masini makoi gi plan asi India gi ngnabada makoi di hoji yam thak wangna leikraba adugum laiba amani world gi super power oiraklaba adugum laiba ni sel asuki matik marang kaina leikre invest tawnabagi aduna Pakistan ga India ga mukna laga leiragadi India su defense budget ta sel mayam ama kaithokna chading tawrani aduna development adi chawkat khongthang da adum thintarani aduna makoi ga compare tawba ngamloi doribani samna hoji Pakistan da 5th generation aircraft leiragadi India su makoi ga manana bahona bada sel mayam ama thadaraga atopa leibak singdagi 5th generation aircraft leiba ma natragana India gi 5th generation aircraft ki project MK gi process adu yangsin na bahona ba aduna masida su yamlaba sen darkar oigdoribani aduga maromda Pakistan da China na invest toribasi makoi da kari kanari ba haragadi hojik China gi CPEC project asina maram oiragani China Pakistan economic corridor masi hojik China dagi kangphal gi lambi da direct oina Pakistan ga connect tawduna trade route ama oina ba thabak na paikhali masi Balochistan power ga chatkada project ni China da hojik world gi tongan ba pochai product kaya ama saduna puthokli aduna product mayam ama sa baibasi factory mayam ama sangadoribani masi gi damakta oil hadi thau gi darkar oil sinamuk kadai dagi lake haragadi makoi gi oina Saudi Arabia dagi main oina lai aduna China na thau si Saudi dagi leigi haragadi makoi gi oina lambi ani leiri amana samudra gi lambi da oirga South China Sea dagi extra 12,000 km waterway da laklaga natragana Saudi Arabia gi manak nakpa port Gwadar port ta puraktuna direct China da on road ta purakpa ama Gwadar port na leiriba si Pakistan gi Balochistan province tani aduna masina matam amadi distance mayam ama tensil lakadori aduna muk expenditure su mayam ama hantaraglani hairiba port asi masigi administrative control di Pakistan gi ni hairi aduga operational control na China gi ni aduna masida security gi namada China gi naval base su oigadoribani haibadi hairiba area asi makoi gi control makada thamba yanabagi plan ni aduna ni China na Pakistan gi matam chupada support toribasi chumgera langera maram mayam masina ni Pakistan na China bu makoi gi iron brother ni haribasi sina suloidri thaudo hojik poraklaga makoi gi sariba tongan product sing do muk loiro matung export tawnaba hariba lambi sida muk poraklaba matung Gwadar port tagi Saudi da adudagi amuk Europe na singba leibak singda sinba thungna amuk export tawkidoini aduga South China sidagi pubadi kedobujano yadabjala madusu yai adubu masida chatpa matamda matam changba expenditure henbata natana hariba lambi sidadi US ki naval base kaya ama leiri aduna US ka problem lakpa conflict thorokpa matamda hariba seaway asi block tawkiba suyai pochai puthok posinda akai boirakpa yai adubu somda Pakistan gi route asidadi Pakistan makhoi gi machum charaga hingmana karimata tawba ngamloidaba adunani samna harabada CPEC project asi China gi oina makhoi gi export ki damakta khwaidagi maroiba trade route ama oigadori adunani makoina Pakistan bu kanna yoglibasi Amarom da India ga yanai hairamba Afghanistan su China na negotiate tawudagi Pakistan ga yasinaduna CPEC asida makoi su saruk yarani haikre India hojik naitom tahobagi phibam ni leiribasi aduga amarom da mu Pakistan na masida kanaribasina karino hairagadi Pakistan gi maikai dagi makoida fighter jet sing PU missile PU natragana air defense system PU hojik almost 80% Pakistan gi defense equipment sing asi China da base tawa ngaktani adusu loan da natraga yam hongna ni pirisi China amadi Pakistan pullaga fighter jet sai haibo phumsi mayam thajabibra masida Pakistan gi contribution di khara khaktani China na cell technology pumba putoklibani aduga anisuba maramna mu Pakistan aikoi terrorism gi through the India da proxy war chathage nakoina UN da veto power sinaduna defend tawbiu maduma adum China na tawduna lagli sida sunate Pakistani mathakta FATF Financial Action Task Force ki rules na athing ba thamakpa matamda terrorist ka mari leinaba funding na chingbagi matang da oirasu madusu makoibu defend tawbiu moina nate haina adusu dumak China na tawri veto power sinaraga aduna ni FATF ki list ta Pakistan grey list pawudi adum leiraga black list ti chungyaw yoba ngamdrebasi terrorism da funding tawi haibagi matang da masida China na adum kanbagini aduna China India bu Asia da global superpower ama oina phawgalakpa sukpam pamloi aduna nakal amaromda dum busy lehanaba kak tawduna Pakistan bu khulai oina sizinabani wafam kharasi tamjaraga ngasi video si matang installation jage video si like share loina channel asibu subscribe tawo kawbi ganu punang pu Tasi Khangsi mai kai digi kai kumna gochari